ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯟ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯛ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯂꯟꯆꯦꯟꯕ ꯃꯩꯇꯩꯅ ꯏꯕꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯤꯕ ꯐꯪꯗꯦꯅꯦ. ꯀꯔꯥꯏꯗꯅꯣꯅꯦ ꯑꯩꯕꯨ? ꯀꯔꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯪꯊꯦꯡꯅ ꯊꯦꯡꯅꯕꯅꯦ. ꯉꯁꯤ ꯗꯔꯀꯥꯔ ꯂꯩꯔꯕ ꯃꯇꯝꯁꯤꯗꯅ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ. ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣꯅꯦ ꯅꯪꯕꯣ? ꯊꯥꯡꯖꯧꯗꯣ ꯀꯗꯥꯏꯗꯅꯣ? ꯁꯤꯡꯒꯩꯗꯒꯤ ꯁꯤꯡ ꯂꯧꯔꯨꯒꯦ. ꯃꯩꯆꯝ ꯑꯣꯏꯅꯕ ꯁꯤꯡ ꯑꯝꯇ ꯂꯩꯇꯦ. ꯀꯅꯥꯒꯤ ꯁꯤꯡꯒꯩ? ꯀꯅꯥꯒꯤ ꯁꯤꯡꯒꯩꯅꯣ ꯍꯥꯏꯕꯅꯦ? ꯃꯅꯥꯕꯨ ꯄꯪꯉꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯕꯨ? ꯍꯣ, ꯄꯥꯟꯗ꯭ꯔꯦ. ꯑꯩꯈꯣꯏꯗꯤ ꯏꯅꯥꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ. ꯏꯅꯥꯁꯨ ꯄꯪꯉꯦ, ꯏꯈꯣꯡꯁꯨ ꯇꯦꯛꯂꯦ, ꯑꯗꯨꯒ ꯏꯃꯤꯠꯁꯨ ꯇꯥꯡꯉꯦ ꯑꯩꯈꯣꯏꯗꯤ. ꯀꯗꯣꯝꯗꯒꯤ ꯅꯣꯡꯂꯩꯅ ꯇꯧꯔꯛꯏꯁꯤꯅ? ꯑꯌꯨꯛꯁꯤꯗꯕꯣ? ꯃꯃꯤꯠꯀꯥꯁꯦ ꯈꯥꯅ ꯌꯦꯡꯉꯛꯏꯅꯦ. ꯅꯣꯡꯂꯩꯁꯦ ꯑꯩꯅ ꯍꯧꯕ ꯅꯣꯡꯂꯩ ꯅꯠꯇꯦ. ꯅꯣꯏ ꯅꯆꯦ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤꯗꯣ ꯑꯗꯨꯅ ꯍꯧꯕ ꯅꯣꯡꯂꯩꯅꯤ. ꯅꯣꯡꯂꯩꯁꯤꯗ ꯑꯩꯗ ꯅꯠꯇꯦ, ꯏꯃꯨꯡ ꯃꯅꯨꯡ ꯍꯨꯞꯅ ꯇꯨꯝꯅ ꯍꯨꯝꯈꯤꯗꯧꯔꯤ. ꯌꯥꯔꯦ ꯈꯪꯉꯦ. ꯃꯈꯥ ꯇꯥꯔꯅꯨꯀꯣ. ꯅꯪꯅ ꯊꯤꯒꯗꯧ ꯆꯤꯟꯖꯥꯛꯗꯣ ꯊꯤꯔꯨꯔꯣ. ꯈꯪꯂꯝꯂꯅꯤ. ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯪꯈꯪ ꯍꯦꯛ ꯈꯪꯕꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯐꯤꯕꯝꯁꯦ ꯌꯧꯔꯛꯂꯤꯕꯁꯦ. ꯅꯨꯡꯉꯥꯏꯔꯅꯤ, ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯌꯨꯝ ꯏꯀꯩ ꯄꯨꯝꯕ, ꯃꯤꯅ ꯂꯣꯏ ꯃꯨꯟꯕꯤꯈꯤꯗꯧꯕ. ꯑꯩꯈꯣꯏꯅꯅꯦ ꯎꯆꯦꯛ ꯋꯥꯌꯥꯒꯨꯝꯅ ꯎꯔꯛ ꯋꯥꯔꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯍꯤꯡꯒꯗꯕ. ꯌꯥꯏꯁꯅꯥ, ꯑꯆꯥꯛ ꯀꯨꯝꯍꯩꯗꯒꯤ ꯍꯩꯖꯤꯟꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯂꯁꯤ. ꯑꯩꯅꯔꯣ ꯁꯤꯕꯣ? ꯑꯩꯅꯔꯣ ꯍꯥꯏꯕ? ꯍꯤꯡꯒꯣꯜꯁꯤ ꯐꯅꯁꯨ ꯆꯥꯎꯔꯤ. ꯑꯗꯨꯅ ꯃꯆꯦꯠ ꯑꯃꯇꯪ ꯌꯣꯟꯊꯣꯛꯂꯒ ꯋꯥꯛꯁꯣꯞ ꯑꯃ ꯂꯤꯡꯁꯤꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯄꯩꯁꯥ ꯑꯗꯨꯛ ꯇꯤꯡꯅ ꯃꯇꯝ ꯆꯪꯅ ꯃꯤꯔꯝꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯕꯒꯤ ꯑꯥꯊ꯭ꯔꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯅ ꯆꯦꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯈꯪꯂꯨꯒꯅꯤ? ꯏꯃꯥ ꯏꯄꯥꯅ ꯅꯨꯄꯥ ꯏꯊꯣꯝꯗ ꯄꯣꯛꯂꯕꯅꯤna ꯑꯩꯅ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯌꯣꯟꯅꯕ ꯇꯧꯔꯨꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯨꯕꯒꯦ? ꯍꯣ, ꯀꯥꯏꯕ ꯀꯥꯏꯗꯕ ꯈꯪꯗꯦ. ꯑꯩꯈꯣꯏ ꯏꯅꯝ ꯏꯕꯦꯝꯃꯅꯅꯦ ꯌꯦꯜꯂꯛꯂꯤꯕꯗꯨꯅꯤ. ꯉꯛꯄꯨ ꯉꯛꯏꯅꯦ. ꯏꯃꯥ ꯏꯄꯦꯝꯃ, ꯈꯣꯟꯗꯤ ꯏꯅꯧ ꯍꯦꯛ ꯅꯧꯔꯗꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯤ ꯍꯥꯠꯄꯕꯨ ꯌꯥꯝ ꯉꯝꯃꯤꯅꯦ. ꯍꯦꯔꯥ, ꯅꯪꯁꯨ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯇ꯭ꯔꯤꯗꯅ. ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ. ꯆꯨꯝꯅ ꯍꯥꯏꯕ ꯅꯠꯇꯕꯗꯣ. ꯃꯥꯕꯨ ꯃꯔꯣꯟ ꯊꯣꯛꯇꯕ꯭ꯔꯣ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯌꯨꯅꯦ. ꯑꯗꯨꯗꯤ ꯅꯠꯇꯅ ꯀꯣꯠꯇꯒ ꯆꯦꯒ ꯊꯥꯔꯛꯂꯗꯅ. ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ. ꯊꯤꯡꯂꯕꯅꯤꯅ ꯌꯣꯟꯗ꯭ꯔꯦꯗꯅ. ꯍꯤꯡꯒꯣꯜꯁꯦ ꯌꯣꯟꯗ꯭ꯔꯗꯤ ꯋꯥꯛꯁꯣꯞ ꯍꯥꯟꯅꯕ ꯁꯦꯟꯗꯤ ꯀꯥꯏꯗꯩ ꯀꯣꯠꯂꯨꯗꯣꯏꯅꯣ? ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯗꯤ ꯋꯥꯛꯁꯣꯞ ꯂꯤꯡꯗ꯭ꯔꯦ. ꯋꯥꯛꯁꯣꯞꯇꯣ ꯂꯤꯡꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯏꯆꯥ ꯇꯝꯐꯥꯃꯅꯤꯕꯨ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯗꯣꯏꯅꯣ? ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯩꯈꯣꯏꯗꯤ ꯆꯥꯔ ꯍꯤꯡꯗꯣꯏꯅꯣ? ꯅꯠꯇꯦꯅꯦ, ꯃꯁꯤꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯗꯤ ꯗꯣꯂꯥꯏ ꯇꯣꯡꯍꯜꯂꯤꯕ꯭ꯔꯥꯕ? ꯍꯣ, ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯒꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅꯅꯦ ꯗꯣꯂꯥꯏ ꯇꯣꯡꯕꯒ ꯑꯝꯇ ꯍꯩꯖꯗꯦ. ꯅꯠꯇꯦꯅꯦ, ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯂꯤꯁꯤꯕꯨ ꯑꯩꯅꯔꯣ? ꯑꯩꯅꯔꯣ ꯍꯥꯏꯕ? ꯑꯩꯅꯒ ꯊꯤꯡꯕꯗꯧꯅ ꯑꯩꯉꯣꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ. ꯉꯁꯤꯅꯦ ꯂꯣꯏꯅꯤꯀꯣ. ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡꯅꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ? ꯑꯩꯗꯤ ꯑꯊꯤꯡꯕ ꯃꯤꯗꯨꯗ ꯍꯥꯏꯖꯕꯅꯦ. ꯑꯗꯨꯗꯤ ꯆꯠꯂꯣ, ꯑꯊꯤꯡꯕ ꯃꯤꯗꯨꯗ ꯍꯥꯏꯔꯨꯔꯣ. ꯁ꯭ꯋꯥꯏꯗꯒꯅꯦ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯈꯣꯡꯂꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯀꯗꯥꯏꯗꯒꯤ ꯇꯥꯅꯤꯡꯂꯅꯤ? ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯂꯣꯏ ꯁꯥꯎꯕꯅꯤ. ꯏ ꯃꯔꯤꯅꯤꯅ ꯆꯩꯅꯥ ꯐꯥꯎꯔꯝꯒꯅꯤ. ꯍꯣꯏ, ꯅꯪꯉꯁꯤ ꯁꯤꯅꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ. ꯄꯠꯇꯥꯗꯨꯅ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ. ꯉꯁꯤꯅꯦ ꯈꯣꯏꯗꯧ ꯕ꯭ꯔꯤꯕ꯭ꯔꯤ ꯍꯦꯛ ꯁꯥꯎꯒꯠꯂꯛꯀꯅꯤꯀꯣ. ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯍꯣ, ꯀꯩꯗꯧꯔꯤꯒꯦ? ꯍꯣ, ꯀꯩꯗꯧꯔꯒꯦ? ꯋꯥꯏ ꯁꯤꯠꯄꯁꯤꯁꯨ ꯍꯦꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯊꯣꯛꯂꯛꯄ ꯌꯥꯗ ꯇꯧꯅꯤ. ꯑꯩꯁꯨ ꯊꯣꯛꯂꯛꯏꯗꯅ. ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯥꯝꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯩꯗꯧꯉꯩꯅꯣ? ꯉꯁꯤꯔꯣ? ꯍꯣ, ꯉꯁꯤꯅꯦ ꯉꯁꯤ. ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦꯕꯣ. ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯁ꯭ꯀꯨꯜ ꯀꯨꯝꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏ. ꯃꯥꯅ ꯇꯝꯕꯅꯦ. ꯑꯉꯥꯡ ꯋꯥꯅꯤ ꯚꯥꯞ ꯇꯥꯗꯦꯗ. ꯂꯦꯡꯕꯨ ꯂꯦꯡꯕꯤꯔꯛꯀꯗ꯭ꯔꯥ, ꯂꯦꯡꯕꯨ ꯂꯦꯡꯕꯤꯔꯛꯑꯣꯏꯗ꯭ꯔꯥ?
ꯇꯪ ꯇꯥꯕ ꯍꯥꯏꯕ ꯉꯝꯗꯦ. ꯅꯪꯒꯤꯅꯦ ꯀꯣꯆꯤ ꯀꯣꯔꯥꯡ ꯇꯧꯔꯛꯀꯅꯨ. ꯆꯨꯝꯅꯒꯤ ꯆꯨꯝꯅ ꯑꯗꯨꯝ ꯈꯨꯝꯃꯨ. ꯉꯁꯤꯁꯤ ꯃꯥꯃꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯁꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯒꯤ ꯋꯥꯅꯤ. Sida kayam kairageba? ꯑꯩꯁꯨ ꯆꯨꯝꯅꯒꯤ ꯆꯨꯝꯅ ꯉꯁꯤꯁꯦ ꯂꯦꯡꯕꯤꯔꯛꯀꯗ꯭ꯔꯥ ꯂꯦꯡꯕꯤꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ. ꯁꯤꯗꯕꯨ ꯀꯔꯤꯗ ꯀꯣꯆꯤ ꯀꯣꯠꯂꯤꯅꯣ? ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯍꯦꯛ ꯀꯩꯅꯣꯝꯃ ꯍꯥꯏꯕꯁꯦ ꯀꯣꯆꯤꯗ ꯀꯣꯆꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯀꯩꯅꯣ? Yare waidu siluro. Nangna loina chumle. Chumme haibu chumdring chumme. ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦꯗ. ꯌꯥꯏꯁꯅ ꯁꯅꯥ ꯍꯣꯡꯕꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯇꯝ ꯑꯗꯨꯗ ꯃꯥꯃ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯏ. ꯁꯅꯥ ꯍꯣꯡꯕꯅ ꯇꯦꯕꯜꯗ ꯆꯥꯏꯔꯤꯕ ꯆꯦ ꯆꯥꯡ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯃꯗꯨ ꯂꯥꯛꯄ ꯎꯍꯧꯔꯝꯗꯦ. ꯃꯥꯃꯗꯨ ꯂꯀꯛ ꯇꯧꯏ ꯑꯗꯨꯕꯨ ꯎꯗꯕ ꯁꯥꯔꯒ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ. ꯇꯝꯐꯥꯃꯅꯤ ꯄꯨꯄꯨꯒꯤ ꯇꯝꯐꯥꯃꯅꯤ ꯀꯗꯥꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯇ꯭ꯔꯤꯕꯔꯅꯦ? Mama. Yare imaksidi. Chaksham gale hone. Taram lero. Tari bro. No bu tholone he. Pupu nang la bro. Hai, pupu da budang hai bahuna bro. Yaida. Isuna kauning bu kau. Bera laiti. Mama, namo khurumjari. Pupu na hanga ekhole lakti lo kagino. Nakhogi jangpham thonggan che kauthoklaba. Jo machin thi jo. Pupu da bu dumai hai bahuna bro. Thoithoibi ko. Kadai da thiriba. Ngasidi ayuktagi ngasidi isu tamhamani unarudoini haiduna chinga si sengna sengdokladana maiga si sapona tatholaga laklibasibu. Jo adu ju. Ibohan mu tholak labro mama. Kadai da ginoda adili da mayum hingo leiduna laikhrabani. Pak tholakadaw mandrebu. Ibo tombadi. Ma di hantak engineering lotion gadolbani. Khangdi mana karam tholagadaba. Cho. Nang pupu na piba sapot to chara ngasai parado pathoro. Isu larik tawribra. Adumaina tawradi pupu na ra khuningi achapot mayam lerakadolbani ko. Cho larik tawro. Adu di pupu ilari tawru khiye ko. Tawthoro cho. Isu di maram mokpani. Ayuk khara ngana laklabadi chak chara amatang charaga hanbadi yabane. Adugi su matam lakhidida isasidi. Ngasina bani lerambase onthong tan chakhre. Aina laklibase aruba wa ama khanage haina laklibaline. Kari matangi oirabno mama. Ataygi nateda nakhoigi hingkon sigini. Hingongi matang haibabu Hera honguna hingon joni haibuda nakhoi namibi masanan bi nathingi. Haibugi matangdugi wanida. Mama. Aikoi su hingon si joni gunati. Atubu upali mandabugi jon ke tawuni. Hayune. Nahan makai mapanda wari makai chatuna automobile ni training tawrure. Workshop ama saraga kuchu khulai khara lairaga thabak hawgasira haina tawbune. Adudi afaba wani ni hongba. Thabak pu horabadi hingba ngamnaba bengdagi loan so pirage hairabani. Adudi faina. Soibu soidrabadi adumadi afaba tanja haibuduni. Adugi di soigedaba mandrebo. Pigedaba banki manager dusu makhoi mabung singni hai. Aiga su chatuna unajarure. Phare. Thabak pumba pungloi loiraba kansida somdana haudokse leitabadagi lepa tari. Nang yom tangai ko mama cha amta boro. Yaida. Aidi chaga si kayabu thaktrabani. Duoirabasu aikhoida nomatang thakpibadi yaidana. Ho. Isana hairagabu aina yadaba hongnabro. Ado chini di yamalakanu ko. Phani mama. Yaisna imung changlamdaida hongbada yinglami. Sana hongbada changkinaba mangakna haifet ingi tawri. Mama na suui adubu udaba sasine.
ꯃꯆꯤꯟꯕꯥꯟꯗꯨ ꯃꯣꯃꯣꯟ ꯇꯧꯔꯒ ꯃꯉꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯡꯕ ꯃꯥꯃ ꯅꯪꯒꯤ ꯍꯤꯡꯒꯣꯜꯁꯤꯅ ꯀꯝꯗꯧꯕ ꯀꯌꯥꯗ ꯌꯣꯜꯂꯤꯕ ꯂꯥꯛ 3.5ꯗ ꯌꯣꯟꯕꯅꯤ ꯑꯩꯗꯤ 4ꯗꯤ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯅ ꯇꯧꯕꯗꯨꯗ ꯄꯪꯀꯟ ꯀꯟꯅ ꯍꯥꯏꯔꯨꯕ ꯌꯥꯗꯕꯗꯨꯗ 3.5ꯗ ꯑꯗꯨꯝ ꯌꯥꯅꯈ꯭ꯔꯦ ꯃꯥꯃ ꯑꯣ ꯂꯧꯒꯦ ꯍꯥꯏꯔꯤꯕꯅ ꯀꯅꯥ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯈꯨꯔꯥ ꯏꯕꯣꯆꯧꯅꯅꯤ ꯃꯥꯃ ꯑꯣ ꯃꯥꯁꯨ ꯑꯇꯣꯞꯄꯗꯤ ꯅꯠꯇꯦꯗꯅ ꯑꯍꯣꯏ ꯄꯩꯁꯥꯗꯤ ꯁꯨꯅꯕ ꯄꯤꯔꯛꯂꯕ꯭ꯔꯥ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯄꯤꯔꯛꯂꯦ ꯑꯋꯥꯠꯄꯗꯨꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯅꯨꯃꯤꯠꯇ ꯁꯨꯅꯕ ꯄꯤꯒꯦ ꯍꯥꯏꯔꯤ ꯄꯤꯔꯛꯄ ꯈꯔꯗꯨꯗꯤ ꯁꯤꯖꯤꯟꯅꯈ꯭ꯔꯕꯔꯣ ꯑꯃꯗꯤ ꯂꯦꯡꯗꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯆꯤꯠ ꯈꯔꯗꯤ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯁꯥꯕ ꯁꯦꯟ ꯈꯔ ꯄꯤꯊꯣꯛꯈꯤꯕꯗ ꯃꯆꯤꯠ ꯍꯦꯛꯇ ꯐꯩꯅꯥꯝ ꯂꯣꯏꯁꯟꯈꯤ ꯑꯗꯨꯅꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤꯗꯤ ꯁꯝꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧ ꯇꯥꯔꯕ ꯑꯗꯨꯅꯤ ꯃꯥꯃ ꯃꯤꯒꯤ ꯂꯧꯁꯜꯂꯨꯕ ꯄꯩꯁꯥꯗꯨꯗꯤ ꯍꯤꯡꯒꯣꯜꯁꯤ ꯌꯣꯟꯕ ꯊꯤꯡꯂꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯃꯨꯛ ꯁꯤꯡꯕ ꯃꯥꯃ ꯆꯥꯁꯤꯗ ꯂꯩꯖꯔꯦ ꯅꯅꯝ ꯏꯕꯦꯝꯃꯅ ꯍꯥꯏꯕꯗꯨꯗꯤ ꯃꯉꯣꯟꯗ ꯇꯥꯛꯂꯝꯂꯒ ꯌꯣꯜꯂꯨ ꯍꯥꯏꯕꯅꯤ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯗꯦꯗꯤ ꯍꯥꯏꯗ ꯃꯥꯜꯂꯦꯗ ꯑꯩꯅ ꯇꯥꯕ ꯂꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯏꯅꯝꯕꯤ ꯑꯃꯗꯨꯁꯨ ꯃꯆꯤꯟ ꯃꯧꯄꯥꯗ ꯄꯣꯛꯄꯅꯤ ꯍꯤꯡꯒꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯒꯦ ꯍꯥꯏꯖꯥꯠꯂꯥ ꯑꯥꯗ ꯇꯥꯗꯒꯤ ꯍꯤꯡꯒꯣꯜ ꯑꯗꯨꯛ ꯆꯥꯎꯅ ꯂꯩꯔꯤꯗꯣ ꯀꯣꯟꯅꯗ꯭ꯔꯖꯥꯠꯂꯥ ꯈꯪꯗꯦꯗ ꯃꯆꯥꯁꯨ ꯑꯃꯈꯛꯇꯅꯤ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯈꯣꯀꯣ ꯍꯥꯏꯖꯁꯅꯨ ꯃꯥꯁꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯃꯥꯒꯤꯁꯨ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯣꯡꯕ ꯅꯪꯅ ꯍꯟꯇꯛ ꯍꯤꯡꯒꯣꯜ ꯌꯣꯟꯕꯁꯤꯗ ꯅꯆꯦꯗꯨ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯁꯨꯅꯤ ꯃꯥꯃ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯟꯗꯛ ꯏꯅꯝꯕꯤ ꯑꯃꯅ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯅꯪ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯕꯒꯦ ꯋꯥꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯁꯤ ꯍꯥꯏꯖꯁꯅꯨ ꯍꯣꯡꯕ ꯃꯥꯒꯤꯁꯨ ꯄꯦꯟꯗꯕ ꯂꯩꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯆꯨꯝꯕ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯤꯗ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯅꯅꯝ ꯏꯕꯦꯝꯃꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯨꯃꯛꯅꯤ ꯅꯈꯣꯏꯅ ꯍꯤꯡꯒꯣꯜ ꯌꯣꯜꯂꯦ ꯇꯥꯕꯗ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯅꯅꯝ ꯏꯕꯦꯝꯃꯅ ꯍꯪꯕꯗꯤ ꯉꯝꯗ ꯃꯊꯃꯣꯏꯗ ꯃꯊꯟꯇ ꯍꯪꯖꯈꯤꯕꯗꯨꯁꯨ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯕꯥꯞ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ ꯃꯥꯃ ꯅꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯚꯥꯞ ꯇꯥꯔꯛꯀꯅꯤꯀꯣ ꯍꯣꯡꯕ ꯅꯪꯁꯨ ꯇꯥꯎ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯥꯎ ꯐꯅꯤ ꯃꯥꯃ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯄꯣꯛꯂꯝꯕꯁꯤ ꯍꯣꯡꯕ ꯅꯪꯒ ꯅꯆꯦ ꯑꯃ ꯁꯅꯥꯍꯟꯕꯤꯒꯗꯅꯤꯗꯅ ꯑꯍꯣꯏ ꯃꯥꯃ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯏꯔꯦ ꯅꯪ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯏꯔꯦ ꯃꯥꯇꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯀꯥꯎꯊꯣꯛꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯅꯈꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯅꯤꯡꯁꯤꯡꯕ ꯌꯧꯈꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯀꯔꯝꯅ ꯃꯥꯃ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯁꯅꯥꯍꯟꯕꯤꯗꯨ ꯅꯪꯒꯤꯗꯤ ꯅꯆꯦꯅꯤꯗꯅ ꯄꯪꯊꯥꯞ ꯊꯥꯞꯄꯁꯨ ꯅꯠꯇꯦ ꯄꯥꯎ ꯑꯃꯇꯪ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯉꯁꯤ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯏꯅꯥꯎꯅ ꯍꯤꯡꯒꯣꯜ ꯌꯣꯟꯕꯗ ꯇꯧꯅꯔꯤꯕꯁꯦ ꯇꯧꯅꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯔꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯗ ꯏꯅꯝꯕꯤ ꯑꯃꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯕꯗ ꯏꯕꯦꯝꯃ ꯅꯪꯁꯨ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯖꯔꯕꯁꯨ ꯁꯥꯒꯩ ꯑꯃꯒꯤꯗꯤ ꯆꯅꯨ ꯅꯤꯉꯣꯟꯅꯤꯗꯣ ꯅꯪꯕꯨ ꯄꯣꯛꯄ ꯑꯍꯜ ꯂꯃꯟꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯆꯣꯛꯂꯝꯒꯅꯤ ꯍꯣꯡꯕ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯇꯥꯎ ꯈꯜꯂꯨꯅꯦ ꯇꯥꯛꯄꯤꯌꯨ ꯃꯥꯃ ꯅꯤꯉꯣꯟ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯑꯣꯟꯈ꯭ꯔꯕꯅꯤ ꯈꯟꯕꯗꯒꯤ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯍꯤꯡꯒꯣꯜꯁꯤꯗ ꯇꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯄꯤꯕꯥꯅꯁꯨ ꯃꯧꯅꯁꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨ ꯅꯪꯅ ꯅꯄꯥꯝꯗ ꯆꯠꯄꯗ ꯇꯥꯗꯒ ꯏꯇꯩꯃꯒꯗꯨꯅ ꯅꯪꯕꯨ ꯅꯆꯥ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯐꯥꯎꯒꯅꯤ ꯑꯩꯈꯣꯏꯅ ꯏꯅꯝꯕꯤ ꯑꯃꯗ ꯑꯗꯨꯃꯛꯇꯤ ꯇꯧꯈꯤꯗꯕ꯭ꯔꯥ ꯈꯟꯖꯩ ꯅꯈꯣꯏꯅ ꯈꯟꯊꯔꯨꯗꯕꯅꯅꯤ ꯃꯉꯣꯟꯗꯗꯤ ꯑꯗꯨꯒꯨꯝꯅ ꯃꯊꯃꯣꯏꯗ ꯐꯥꯎꯈ꯭ꯔꯕꯅꯤ ꯏꯆꯦ ꯏꯕꯦꯝꯃꯗꯕꯨ ꯀꯔꯝꯅ ꯃꯥꯃ ꯌꯦꯡꯉꯨ ꯍꯣꯡꯕ ꯁꯅꯥꯍꯟꯕꯤꯁꯦ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯃꯆꯥꯅꯤ ꯃꯥꯒꯤ ꯏꯔꯦꯝꯈꯥꯛꯅ ꯅꯍꯥꯛ ꯑꯣꯏꯔꯛꯄꯅꯤꯗꯣ ꯅꯪꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯁꯤꯗ ꯃꯥꯁꯨ ꯅꯪꯒꯨꯝꯅ ꯆꯥꯎꯔꯛꯄꯅꯤ ꯍꯤꯡꯒꯣꯜꯁꯤꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯍꯩ ꯂꯩ ꯄꯨꯝꯅꯃꯛꯁꯤꯗ ꯃꯥꯒꯤꯁꯨ ꯅꯨꯡꯁꯤꯕ ꯌꯥꯎꯔꯤꯕꯅꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯍꯩꯐꯥꯜ ꯂꯩꯄꯥꯟꯗꯨꯅ ꯃꯥꯕꯨꯁꯨ ꯃꯁꯛ ꯈꯪꯂꯤꯕꯅꯤ ꯊꯃꯣꯏꯒꯤ ꯃꯔꯤꯁꯦ ꯅꯪꯒꯤꯗ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯍꯤꯡꯒꯣꯜꯁꯤꯗ ꯂꯩꯅꯔꯤꯕꯅꯤ ꯍꯣꯡꯕ
ꯃꯥꯃ ꯍꯣꯡꯕ ꯅꯆꯦ ꯏꯕꯦꯝꯃꯁꯨ ꯃꯤꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯧꯄꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯪꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯥꯕꯨ ꯅꯉꯣꯟꯗꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯁꯤꯕꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅꯦ ꯍꯣꯡꯕ ꯆꯨꯝꯃꯤ ꯃꯥꯃꯅ ꯇꯥꯛꯄꯤꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯃ ꯏꯆꯦꯃꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯔꯕꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯛ 3-4 ꯄꯨꯊꯣꯔꯛꯎ ꯍꯥꯏꯅ ꯇꯥꯟꯅꯔꯨꯕꯗ ꯀꯥꯟꯅꯔꯣꯏ ꯈꯜꯂꯨꯕꯗꯒꯤ ꯇꯥꯛꯂꯝꯗꯕꯅꯤ ꯃꯥꯃ ꯅꯆꯦ ꯏꯕꯦꯝꯃꯁꯨ ꯍꯥꯏꯔꯕꯅꯤ ꯍꯥꯏꯕꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯍꯣꯡꯕ ꯉꯁꯤꯗꯤ ꯅꯄꯥꯅ ꯄꯨꯅ ꯊꯝꯕꯤꯔꯕ ꯍꯤꯡꯒꯣꯜ ꯑꯗꯨ ꯅꯍꯥꯛ ꯊꯛꯇ ꯀꯥꯏꯕ ꯇꯥꯔꯦ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯂꯒ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯔꯤ ꯑꯗꯨꯒꯤꯅꯤꯅꯦ ꯏꯅꯝꯕꯤ ꯑꯃꯅ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯌꯥꯗꯦ ꯀꯥꯏꯅ ꯊꯤꯡꯂꯝꯂꯤꯕꯁꯦ ꯍꯤꯡꯒꯣꯜ ꯌꯣꯟꯅꯤꯡꯕꯕꯨ ꯀꯅꯥ ꯌꯥꯎꯒꯦ ꯌꯥꯗꯕꯒꯤ ꯇꯧꯔꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯪꯁꯤ ꯁꯤꯕ ꯇꯥꯕ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯈꯣ ꯀꯩꯗꯧꯒꯦ ꯄꯦꯟꯗꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤꯗ ꯍꯩꯃꯥ ꯀꯩꯗꯧꯕꯒꯤ ꯁꯤꯖꯔꯨꯗꯒꯦ ꯃꯤꯕꯨ ꯍꯦꯛꯇ ꯀꯪꯁꯤ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯁꯦ ꯁꯤ ꯂꯧꯁꯤꯜꯂꯨ ꯅꯆꯦ ꯏꯕꯦꯝꯃꯅ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯄꯤꯔꯛꯄꯅꯤ ꯂꯨꯄꯥ ꯂꯥꯛ 4ꯅꯤ ꯏꯆꯦꯃꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯍꯣꯡꯕ ꯇꯉꯥꯏ ꯐꯗꯕꯗꯤ ꯂꯩꯇꯕ ꯌꯥꯗꯕꯅꯤ ꯅꯍꯥꯛ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯃꯁꯤ ꯅꯆꯦ ꯑꯃꯒꯤ ꯁꯦꯡꯂꯕ ꯃꯔꯟꯅꯤ ꯏꯅꯝꯕꯤ ꯑꯃꯒꯤꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯤ ꯀꯔꯝꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯆꯦꯒ ꯏꯕꯥꯏꯒꯅ ꯅꯆꯦꯒꯤꯗꯃꯛ ꯎꯟꯕꯤꯈꯤꯕ ꯂꯧ ꯄꯔꯤꯗꯨꯃꯒ ꯁꯅꯥ ꯈꯔꯗꯨꯒ ꯀꯥꯏꯊꯣꯛꯂꯒ ꯄꯤꯔꯛꯄꯅꯤ ꯆꯤꯡꯅꯒꯅꯨ ꯅꯨꯃꯤꯠꯇꯣ ꯑꯥꯗꯩꯁꯤꯕꯨ ꯁꯅꯥꯍꯟꯕꯤ ꯅꯠꯇꯕ꯭ꯔꯥꯅꯦ ꯃꯥꯅꯤꯗ ꯁꯅꯥꯍꯟꯕꯤ ꯆꯪꯉꯣ ꯃꯥꯃꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ ꯏꯃꯧꯕꯣ ꯁꯦ ꯐꯤꯗꯥꯁꯤꯗ ꯐꯝ ꯏꯃꯧꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯃꯥꯃꯗ ꯍꯩꯃꯥ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯦꯅꯦ ꯍꯥꯏꯌꯨꯅꯦ ꯃꯥꯃ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯣ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯍꯣꯡꯕꯅ ꯌꯣꯟꯒꯗꯣꯏ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗꯁꯨ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯑꯃꯠꯇ ꯈꯪꯍꯜꯂꯝꯗꯦ ꯃꯥꯃ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯑꯩꯁꯨ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯥꯃ ꯅꯃꯧ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯃ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯁꯤꯅꯤꯗ ꯇꯣ ꯅꯪꯁꯦ ꯁꯤꯅꯤ ꯍꯣꯡꯕ ꯅꯆꯦꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯌꯥꯗꯤ ꯀꯞꯂꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯡꯕ ꯂꯧ ꯍꯥꯏꯕꯁꯤꯅ ꯃꯊꯥꯡ ꯑꯃꯅꯤꯗꯣ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯍꯥꯏꯕꯁꯤꯅ ꯑꯃꯅꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝꯗꯤ ꯂꯧꯐꯝꯗꯨꯗ ꯇꯥꯈꯤꯕ ꯅꯠꯇꯦ ꯍꯤꯡꯒꯣꯜꯁꯤꯗ ꯇꯥꯈꯤꯕꯅꯤꯗꯅ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯅꯃꯥ ꯅꯄꯥꯃꯛꯅꯤ ꯈꯟꯅ ꯆꯦꯠꯅ ꯀꯣꯟꯖꯔꯤꯕꯅꯤ ꯂꯧꯐꯝꯗꯨ ꯀꯥꯏꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯨꯝꯅ ꯀꯞꯈꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯂꯩꯇꯦꯡꯅꯤꯗꯅ 100ꯔꯛ ꯂꯩꯕ ꯌꯥꯏ 100ꯔꯛ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯐꯥꯎꯗꯤ ꯍꯤꯡꯒꯅꯤꯗꯅ ꯃꯥꯃ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯄꯩꯁꯥꯁꯤꯡꯁꯦ ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯆꯦꯃꯒꯤ ꯃꯐꯝꯗ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯃꯥꯃ ꯍꯣꯡꯕ ꯇꯧꯅꯨ ꯅꯆꯦ ꯑꯃꯅꯅꯦ ꯅꯪꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯅꯤ ꯃꯥꯒꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤꯅꯦꯍꯦ ꯍꯣꯡꯕ ꯅꯪꯅꯅꯦ ꯄꯩꯁꯥꯁꯤ ꯂꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯁꯤꯔꯅꯤ ꯃꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯍꯤꯡꯒꯣꯜꯗꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯦꯗꯨꯗ ꯅꯆꯦ ꯑꯃꯅ ꯍꯦꯛ ꯁꯣꯏ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯂꯦꯛꯊꯔꯛꯄꯗꯒꯤ ꯃꯍꯥꯛ ꯉꯁꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯅꯚꯥ ꯏꯕꯨꯡꯉꯣꯅꯅꯦ ꯄꯩꯁꯥꯁꯤꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯊꯤꯜꯂꯛꯂꯝꯕꯅꯤ ꯃꯥꯅ ꯄꯤꯔꯨꯔꯕꯗꯤ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯤꯡꯕꯤꯌꯨ ꯁꯅꯥꯍꯟꯕꯤꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯚꯥ ꯏꯕꯨꯡꯉꯣꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯂꯒ ꯀꯞꯂꯝꯃꯤꯅꯤꯍꯦ ꯍꯣꯡꯕ ꯑꯩ ꯑꯍꯟꯅꯤ ꯁꯤꯒꯗꯕ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯅꯪꯒꯤ ꯃꯥꯃꯅꯤꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯦꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯨꯅ ꯂꯩꯍꯧꯔꯒꯗꯕ ꯅꯆꯤꯟ ꯅꯧꯄꯥ ꯑꯅꯤꯕꯨ ꯃꯥꯃꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕꯅꯤꯅꯦ ꯍꯣꯡꯕ ꯃꯥꯃ ꯍꯣꯡꯕ ꯅꯪ ꯃꯥꯃꯒꯤ ꯃꯥꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯅꯆꯦꯃꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯁꯤ ꯀꯩꯗꯧꯔꯒꯦ ꯍꯣꯡꯕ ꯍꯌꯦꯡ ꯑꯩꯅ
시크러버 마tamda 아이기 누시러바 이시에도기 마망다 이마이세 울루바 ngamloidorine hongba Mama, nama ko amuk tadi ngapi yuke doge. Mama, akhoi angahangni. Pumnamakse, akhoi na pangmadagi thokiba ngaktani. Akhoi bu ngakpiu mama. Hogol. Ishaga imaka kadaidagi laluni. Lalibadi thogyam puba nangi mamani. Aina matam chana nakhoibu jengchil hodabadagi thoklibani. Phare nasi amasu pawsi tabada haraujirani. Nakhoisu nasi amagi manakta khara chatpiyu. Mahak nakhoibu khawrang na ngairibani. Tharaba maise puraga inambe mabu unaba karamna chakani. As onthokne kai khreda. Ikairunu ichasidi. Makha thabana mathak thongbada thangdabadagi lankhibadi lanba kawdi. Taibangi hongna sani. Nakhoigine nasak hek ubada sanahanbido anabaga pungpha hek phakradabani ko. Mari haibado masini ne he ibema. Mama. Phare adudi ai su chatlage ko laikai gi ipal amasu lehori. Laikai duda ahandi yamsilaktrabani na. Ngai haktang yaurutrabadi hekta warauga doribani. Sini ne he ahal loiba haibase onthokna lukre. Aidi ikaw he kawda. Aidi isu tamhamanida hairamdredo. Yaranida. Ma lairik paramgani. Aduni hongba isu mathandani laithokko yaba natte. Kanna seno adudi ai chatlage ko. Mama kurumjari. Yare. Ado nakhoi nasemagida chatpadu kawni ko. Khara thuna chatpiyu. Ahoi mama. Adugani hongba nakhoina hingon jondada kot ki che thaduna thingbadudi nase vemana aigida laklaga kaplabadudadi aina sinkhibani nangi awangi ibo chawdudi sanjaw paibani maroksing leibani che thaduna thinghodrabadi mana khumang chawsinkhigani haiduna tawkhibani adugidi naseda sawrunu aingonda sawhe hongba ai chale Angangsa, nakoi sana hamrigida chatpadu kawnuko. Hani mama. Sana hongba amasung yaisna mamana chatkibado ngakna munna sum yengduna lehawi. Sana hongmana lebakta thamliba paisasingdu lokhatlaga yaisna da pirami. Yaisna sana hongbada munna sum yenghawi. Wari asibu haubadagi loiba fauba tabiribasingbu ikoknona khurumjari amasung wari asi pathokjaba matamda soikilankiba kaya yarabasu mayamna ngakpiyu. Ngasigidamakta di mayamdagi kainanaba yathang nijari.